ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯃꯦꯝꯅ ꯏꯍꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯑꯩꯁꯦ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕꯅ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯄꯥꯕ ꯉꯝꯖꯔꯨꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯔꯦꯀꯣꯔꯗ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯗ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯇꯧꯔꯨ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯁꯤꯟꯊꯥꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯥꯏꯊꯨꯡꯄꯛꯄꯤ ꯉꯥꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯤ ꯂꯥꯏꯊꯨꯡꯄꯛꯄꯅ ꯃꯁꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯁꯨ ꯁꯣꯟꯕꯅ ꯆꯩꯁꯨ ꯌꯥꯎꯗꯅ ꯆꯠꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯑꯅꯤꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯅꯣꯡꯃꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯍꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯔꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡ ꯆꯩꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯅꯨ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯏꯪꯈꯣꯜ ꯃꯆꯥꯗꯨꯗꯒꯤ ꯊꯤꯗꯨꯅ ꯍꯦꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯑꯦꯟꯖꯥꯡ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯊꯣꯏꯅꯨꯅ ꯃꯃꯥꯕꯨ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯥꯛꯇꯨ ꯃꯄꯥꯟ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯅꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯟꯕꯤ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯗꯤꯅꯦ ꯑꯃꯨꯛ ꯐꯝꯅ ꯂꯩꯔꯅꯨ, ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯂꯨꯔꯣ꯫ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯦ, ꯆꯥꯕ ꯈꯛꯇ ꯈꯜꯂꯒ ꯂꯩ." "ꯍꯣꯏ ꯃꯥ, ꯆꯠꯂꯒꯦ." ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯅꯤꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯤ, "ꯀꯔꯝꯕ ꯃꯃꯥꯅꯣ ꯁꯤꯕꯣ? ꯃꯆꯥꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯅꯣꯡꯃꯇ ꯐꯖꯅ ꯍꯥꯏꯕꯤꯗꯦꯅꯦ ꯃꯆꯥꯁꯤꯡꯁꯦ." ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯈꯪꯗꯦ, ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕꯗꯨ ꯉꯥꯏꯔꯦ ꯃꯆꯥꯁꯤꯡꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯁꯦꯕꯥ ꯇꯧꯗꯅ ꯍꯣꯠꯅꯔꯤꯁꯦ, ꯅꯣꯡꯃꯇ ꯐꯖꯅ ꯍꯥꯏꯕ ꯇꯥꯗꯦ꯫ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯂꯪꯊꯣꯛꯑꯒ ꯆꯠꯈ꯭ꯔꯅꯤ." ꯑꯁꯨꯝꯅ ꯃꯧ ꯅꯍꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯁꯤꯡ ꯈꯔ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯒ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯁꯤꯡꯗꯨ ꯑꯃꯨꯛ ꯌꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯅ ꯆꯤꯡꯗꯒꯤ ꯁꯤꯡ ꯌꯥꯜꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯂꯥꯏꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯊꯣꯏꯅꯨꯁꯨ ꯃꯧꯄꯥꯅ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯅ ꯁꯤꯡ ꯌꯥꯟꯕ ꯆꯠꯄꯗꯨꯗ ꯊꯣꯏꯅꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯗ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯅꯤꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯁꯦ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗꯦ, ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯉꯦ꯫ ꯑꯩꯗꯤꯅꯦ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀꯥꯏꯅꯣꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ." "ꯍꯦ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯗꯤ ꯑꯁꯣꯟꯕ ꯏꯃꯥꯒꯤ ꯁꯦꯕꯥꯗꯤ ꯀꯅꯥꯅ ꯇꯧꯕꯤꯅꯤ? ꯀꯅꯥꯅ ꯊꯥꯛꯄꯤꯅꯤ ꯑꯩꯈꯣই ꯂꯩꯇ꯭ꯔꯗꯤ?" "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯕꯤꯅꯤ? ꯑꯗꯨꯅꯦꯕ, ꯏꯃꯥꯅ ꯉꯥꯡꯕꯕꯨꯅꯦ ꯉꯥꯡꯖꯁꯅꯨ. ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯁꯨꯅꯦ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯕ ꯌꯥꯗꯦꯀꯣ." "ꯍꯣꯏ ꯏꯆꯦ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯅꯤꯒ ꯊꯣꯏꯅꯨꯒ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯑꯍꯜ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ." ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯃꯅꯤ, ꯀꯅꯥꯅꯣ ꯑꯃꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯏꯅꯦꯍꯦ. ꯀꯩꯗꯧꯔꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯎ." "ꯍꯣꯏ ꯏꯆꯦ, ꯌꯦꯡꯉꯨꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯟꯖꯦꯜꯗꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯝꯍꯨꯏꯅ ꯍꯥꯠꯀꯗꯕꯒꯤ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ "ꯑꯦ, ꯂꯝꯍꯨꯏꯅꯤꯅꯦꯍꯦ. ꯂꯝꯍꯨꯏꯁꯤꯗꯤ ꯑꯍꯜꯁꯤ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦꯅꯦꯍꯦ. ꯑꯩ ꯑꯍꯜꯁꯤ ꯀꯟꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯅꯤꯅ ꯃꯥꯅ ꯄꯨꯔꯛꯄ ꯁꯤꯡꯖꯪ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯁꯤꯡꯖꯪꯅ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯂꯝꯍꯨꯏ ꯑꯁꯤꯅ ꯍꯥꯠꯇꯨꯅꯅꯦ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ
ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤꯅꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ ꯍꯥꯏꯌꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯁꯨꯛ ꯍꯟꯅꯨꯔꯕ ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯀꯟꯖꯕ ꯉꯝꯗ꯭ꯔꯕ ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯃꯇꯦꯡꯕꯨ ꯄꯥꯡꯗꯣꯏꯅꯣꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯅꯤꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯑꯗꯣ ꯏꯕꯨꯡ ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦꯅ ꯂꯥꯛꯏꯅꯣ ꯑꯩꯁꯦ ꯁꯤꯟꯊꯥꯈꯣꯜꯗ ꯂꯩꯕ ꯉꯥꯟꯕꯤ ꯀꯧꯕꯤ ꯂꯥꯏꯊꯨꯡ ꯄꯥꯄꯨꯏ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯒꯨꯜꯂꯤꯔꯛꯏꯕꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯕ ꯏꯄꯨ ꯉꯥꯟꯕꯤ ꯀꯧꯕꯤ ꯂꯥꯏꯊꯨꯡ ꯄꯥꯛꯄꯤ ꯅꯨꯄꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯈꯣꯏ ꯃꯥꯕꯨ ꯈꯪꯕ꯭ꯔꯣ ꯏꯄꯨ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯦ ꯑꯣ ꯅꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯏꯄꯨ ꯅꯪ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯦ ꯑꯩꯈꯣꯏꯗ ꯆꯠꯂꯒ ꯀꯩꯅꯣ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯆꯦ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯍꯜꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯆꯪꯉꯗꯤ ꯍꯣꯔꯦꯟ ꯏꯃꯥꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯛꯑꯗꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯅꯦ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯅꯨ ꯅꯣꯏ ꯏꯃꯥꯒꯤ ꯃꯒꯨꯟꯗꯣ ꯑꯩ ꯐꯖꯅ ꯈꯪꯉꯤꯅꯦ ꯍꯣꯔꯦꯟꯅꯦ ꯅꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯊꯤꯅ ꯆꯩꯅꯕꯅꯤ ꯃꯥꯅ ꯊꯤꯅ ꯉꯥꯡ ꯆꯩ ꯇꯧꯕꯗꯣ ꯅꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯃꯅꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯄꯨ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯒꯨꯟꯗꯣ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯑꯩꯈꯣꯏꯗꯒ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯇꯦ ꯂꯥꯛꯇ꯭ꯔꯕꯁꯨꯅꯦ ꯅꯣꯏ ꯏꯃꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯉꯤꯅꯦꯍꯦ ꯅꯣꯏ ꯏꯃꯥꯗꯣ ꯍꯥꯟꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦꯍꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯗ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕꯤ ꯑꯣꯏꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯣ ꯏꯄꯨ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦꯍꯦ ꯅꯪꯒꯤ ꯅꯄꯥꯗꯣ ꯍꯤꯡꯂꯤꯉꯩꯗꯅꯦ ꯅꯤꯡꯊꯦꯝꯈꯨꯜꯒꯤ ꯖꯃꯤꯟꯗꯥꯔ ꯑꯣꯏꯔꯝꯂꯤꯕꯅꯤ ꯅꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯣ ꯅꯤꯡꯊꯦꯝꯈꯨꯜꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯁꯤꯟꯊꯥꯈꯣꯜꯗ ꯂꯩꯔꯝꯃꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ ꯅꯣꯡꯃ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯟꯕꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯊꯪꯅꯕ ꯈꯨꯜ ꯌꯧꯔꯝꯗꯥꯏꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯇꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯂꯣꯡꯕꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯔꯝꯃꯤ ꯉꯥꯟꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯤꯅ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯀꯅꯥꯅꯣ ꯅꯪꯕꯣ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯉꯥꯟꯕꯤ ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯆꯥ ꯀꯧꯏ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯀꯃꯥꯏꯅ ꯈꯪꯉꯝꯃꯤꯕ ꯑꯩꯒꯤ ꯃꯍꯩꯖꯥꯗꯨꯒꯤ ꯃꯇꯦꯡꯅ ꯈꯪꯂꯤꯕꯅꯤꯅꯦ ꯅꯪꯕꯨ ꯅꯤꯡꯊꯦꯝꯈꯨꯜꯒꯤ ꯖꯃꯤꯟꯗꯥꯔꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯣ ꯃꯥꯁꯨ ꯏꯆꯥꯅꯤꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯦ ꯃꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯍꯧꯔꯕꯅꯦ ꯀꯔꯤ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯁꯤꯔꯦ ꯍꯥꯏꯕ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯊꯥꯖꯗ꯭ꯔꯒ ꯅꯪ ꯆꯠꯂꯒ ꯌꯦꯡꯉꯨꯁꯣ ꯉꯥꯟꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯤꯔꯦ ꯇꯥꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯃꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯇꯣꯝꯆꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯞꯀꯅꯨꯅꯦ ꯅꯣꯏꯒꯨꯝꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯅ ꯌꯥꯔꯗꯤꯅꯦ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯉꯥꯟꯕꯤ ꯇꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯄꯗꯨ ꯇꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯗꯣꯏꯕ ꯅꯪꯅ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯁꯤꯗꯤ ꯍꯨꯟꯇꯣꯛꯑꯝꯕ ꯇꯥꯕ ꯄꯨꯔꯛꯄꯒ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯁꯦꯜ ꯈꯔꯕꯨꯗꯤ ꯄꯤꯕꯤꯅꯤꯗ ꯑꯩꯅ ꯉꯥꯟꯕꯤ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩꯁꯦ ꯏꯆꯥꯅꯤꯒꯤ ꯃꯃꯥꯅꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯊꯨꯡꯉꯣꯏ ꯈꯪꯉꯨ
ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯁꯨ ꯏꯆꯥ ꯑꯅꯤꯕꯨ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯃꯤꯐꯠꯇ ꯑꯃꯗꯒꯤꯗꯤꯅꯦ ꯑꯩ ꯃꯇꯦꯡ ꯁꯨꯡꯂꯧ ꯂꯧꯔꯣꯏ ꯑꯦ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯕ ꯅꯊꯧꯅ ꯌꯥꯝ ꯐꯔꯦꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯆꯥꯅ ꯃꯥꯒꯤ ꯃꯍꯩ ꯖꯥꯗꯨ ꯇꯧꯗꯨꯅ ꯉꯥꯟꯕꯤꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯇꯪ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯥꯄꯜ ꯀꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯅꯣꯏꯒꯤ ꯌꯨꯝꯗꯁꯨ ꯌꯥꯎꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯂꯩꯔꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯍꯦ ꯃꯤꯄꯠꯇ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯩꯕꯨꯁꯨ ꯂꯥꯏꯇꯪ ꯄꯥꯈꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯏꯆꯥ ꯑꯅꯤꯁꯤꯒ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯇꯣꯝꯆꯥꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯅꯆꯥꯅꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯌꯣꯛꯀꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯅꯆꯥꯅꯤꯗꯨꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯅꯨꯃꯤꯠꯇꯨꯗꯅꯦ ꯅꯆꯥꯗꯣ ꯅꯨꯡ ꯑꯣꯟꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯇꯣꯝꯆꯥꯅ ꯉꯥꯟꯕꯤꯗ ꯁꯥꯞ ꯇꯧꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ ꯉꯥꯟꯕꯤ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯅ ꯂꯩꯍꯧꯔꯦ ꯃꯤꯐꯠꯇ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯃꯍꯩ ꯖꯥꯗꯨ ꯑꯗꯨꯅ ꯅꯪꯕꯨ ꯃꯥꯡꯍꯟꯕ ꯑꯣꯏꯌꯨꯀꯣ ꯃꯇꯝꯗꯨꯗ ꯅꯪꯒꯤꯁꯨ ꯀꯅꯥ ꯑꯃꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯣꯏꯌꯨꯀꯣ ꯉꯥꯟꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯁꯛꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯇꯅ ꯁꯣꯏꯗꯅ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ ꯃꯤꯐꯠꯇ ꯅꯪꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯍꯜꯂꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕꯗ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯣꯏꯗꯨꯅ ꯁꯤꯟꯊꯥꯈꯣꯜꯒꯤ ꯆꯤꯗꯥꯏꯗ ꯈꯥꯕꯣꯛ ꯁꯪ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯇꯅ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯑꯗꯣ ꯏꯄꯨ ꯅꯪꯗꯤ ꯀꯃꯥꯏꯅ ꯋꯥꯔꯤꯁꯤꯡꯁꯦ ꯈꯪꯉꯤꯅꯣ ꯑꯩꯁꯦ ꯃꯍꯩ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕ ꯇꯣꯝꯆꯥꯗꯣ ꯑꯗꯨꯒꯤ ꯃꯄꯥꯅꯤꯅꯦꯍꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯤꯔꯝꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯅꯣꯏꯒꯤ ꯏꯃꯥꯅ ꯃꯤꯅꯨꯡꯁꯤ ꯑꯃꯗ ꯎꯠꯇ꯭ꯔꯤꯕꯗꯣ ꯅꯣꯏꯕꯨ ꯅꯨꯡ ꯑꯣꯟꯈꯤꯅꯤ ꯄꯥꯈꯠꯄꯗꯒꯤꯅꯤ ꯃꯅꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯣ ꯏꯄꯨ ꯏꯃꯥꯅ ꯇꯧꯈꯤꯕ ꯃꯍꯩ ꯖꯥꯗꯨ ꯁꯥꯞꯁꯤꯡꯗꯣ ꯀꯣꯛꯅꯕ ꯎꯄꯥꯏꯗꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯀꯩꯒꯤ ꯂꯩꯇꯅꯤ ꯑꯩꯁꯨ ꯃꯍꯩ ꯖꯥꯗꯨ ꯍꯩ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯇꯧꯈꯤꯕ ꯁꯥꯞꯇꯣ ꯑꯩꯅ ꯂꯧꯊꯣꯛꯄꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯈꯤꯕ ꯃꯍꯩ ꯖꯥꯗꯨ ꯑꯃꯗꯤ ꯁꯥꯞꯇꯣ ꯀꯣꯛꯅꯕꯅꯦ ꯎꯄꯥꯏꯗꯣ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯍꯣꯏ ꯏꯄꯨ ꯎꯄꯥꯏꯗꯣ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯆꯤꯡ ꯑꯁꯤꯒꯤꯅꯦ ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯩ ꯖꯥꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯗꯨꯅ ꯊꯝꯕꯅꯤ ꯃꯨꯔꯇꯤ ꯑꯗꯣ ꯅꯪꯅꯅꯦ ꯁꯨꯔꯨꯡꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯒ ꯐꯝ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯔꯒꯅꯦ ꯃꯨꯔꯇꯤ ꯑꯗꯨ ꯆꯥꯝꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯁꯥꯞꯇꯣ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯑꯗꯣ ꯏꯄꯨ ꯁꯨꯔꯨꯡꯗꯨꯗꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ ꯑꯩꯕꯨ ꯃꯥꯅ ꯁꯨꯔꯨꯡꯗꯨꯗ ꯆꯪꯍꯟꯒꯗ꯭ꯔꯅꯦ ꯑꯍꯜ ꯑꯗꯨꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯄꯥꯞ ꯃꯌꯥꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅꯦꯍꯦ ꯏꯄꯨ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯃꯥꯗꯤ ꯃꯥꯒꯤ ꯃꯍꯩ ꯖꯥꯗꯨꯗꯣ ꯐꯠꯇꯕ ꯊꯕꯛꯇ ꯉꯥꯛꯇ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯍꯩ ꯖꯥꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯁꯥꯎꯗꯨꯅꯅꯦ ꯃꯥꯒꯤ ꯃꯍꯩꯁꯤꯡꯗꯣ ꯃꯨꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗꯣ ꯂꯥꯏꯇꯨꯡ ꯄꯥꯈꯟꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗꯣ ꯄꯠꯄ ꯄꯨꯝꯕ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯣꯡꯃ ꯃꯥꯅ ꯇꯧꯖꯔꯨꯕ ꯄꯥꯞꯁꯤꯡꯗꯣ ꯈꯪꯖꯔꯛꯇꯨꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯉꯔꯥꯡꯁꯦ ꯃꯥꯅ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ ꯀꯨꯝꯃꯣꯟ ꯄꯥꯡꯊꯣꯛꯂꯝꯂꯒ ꯑꯩ ꯅꯪꯒꯤ ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ ꯑꯣ ꯑꯗꯣ ꯏꯄꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯤ ꯋꯥꯁꯦ ꯈꯪꯍꯟꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯕ ꯃꯤꯇ꯭ꯔꯪꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅꯅꯦ
ꯏꯁꯤꯡꯗꯣ ꯂꯧꯔꯨꯔ ꯆꯠꯂꯨ ꯁꯦ ꯁꯤꯒꯤ ꯁꯣꯁꯦ ꯄꯥꯏꯁꯤꯜꯂꯨ ꯁꯤꯒꯤ ꯁꯣꯁꯦ ꯅꯠꯇꯅꯅꯦ ꯊꯣꯡꯗꯣ ꯍꯥꯡꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯏꯕꯨ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯃꯅꯤꯗ ꯁꯣꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒꯅꯦ ꯅꯪꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯕꯗꯅꯦ ꯎꯆꯦꯛ ꯑꯃ ꯊꯦꯡꯅꯒꯅꯤ ꯅꯪ ꯎꯆꯦꯛꯇꯨꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯕ ꯌꯥꯗꯦꯀꯣ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯅ ꯁꯥꯕ ꯑꯁꯥꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯩꯔꯝꯒꯅꯤ ꯅꯨꯄꯤꯗꯨꯅ ꯄꯨꯈ꯭ꯔꯤꯗꯣ ꯁꯪꯂꯤꯕꯅꯤ ꯅꯪꯅ ꯅꯨꯄꯤꯗꯣ ꯂꯧꯈꯠꯕ ꯉꯝꯂꯕ ꯏꯁꯤꯡꯗꯣ ꯂꯧꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯄꯨ ꯊꯕꯛꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯌꯦꯡꯉꯨꯔꯒꯦ ꯍꯣꯏ ꯐꯔꯦ ꯃꯪꯒꯣꯜ ꯂꯣꯏꯌꯨꯀꯣ ꯑꯗꯨꯗꯤ ꯏꯄꯨ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯅꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯁꯤꯡ ꯈꯔ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨ ꯄꯤꯁꯤꯜꯂꯝꯃꯤ ꯏꯃꯥ ꯁꯦ ꯉꯁꯤꯗꯤ ꯁꯦꯜꯁꯦ ꯁꯤ ꯈꯛꯇ ꯐꯪꯉꯤ ꯌꯥꯔꯦ ꯅꯆꯦꯒ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒ ꯃꯅꯤꯒꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯦ ꯃꯃꯥꯁꯨ ꯆꯥꯛ ꯆꯥꯔꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯀꯣꯜ-ꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯃꯅꯤ ꯍꯧꯒꯠꯇꯨꯅ ꯃꯆꯦꯕꯨ ꯍꯧꯗꯣꯔꯛꯏ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯊꯣꯏꯅꯨ ꯃꯅꯤꯅ ꯍꯧꯗꯣꯛꯄꯗꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯧꯗꯣꯔꯛꯏꯁꯤꯅ ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯉꯥꯟꯗ꯭ꯔꯤꯌꯦ ꯏꯆꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯍꯜꯗꯨꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯆꯠꯂꯒ ꯏꯁꯤꯡꯗꯣ ꯂꯧꯔꯒꯦ ꯍꯧꯖꯤꯛꯄꯨ ꯅꯇꯣꯝꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯅꯣꯡꯁꯨ ꯉꯥꯟꯒꯗꯕ ꯋꯥꯠꯂꯤ ꯆꯠꯀꯦ ꯍꯥꯏꯔꯁꯨꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯏꯆꯦꯗꯤ ꯏꯃꯥꯒ ꯂꯩꯔꯝꯃꯣ ꯑꯩ ꯏꯇꯣꯝꯇ ꯆꯠꯀꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯃꯅꯤꯅ ꯃꯆꯦꯗ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯅꯨꯁꯨ ꯌꯥꯔꯝꯃꯤ ꯑꯗꯣ ꯅꯪ ꯐꯖꯅ ꯆꯦꯛꯁꯤꯟꯅꯗꯤ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯃꯅꯤ ꯑꯍꯜꯗꯨꯅ ꯄꯤꯕ ꯁꯣ ꯑꯗꯨ ꯄꯨꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯅꯣꯡꯉꯥꯟ ꯊꯣꯔꯛꯂꯝꯃꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯊꯣꯡꯁꯤ ꯍꯥꯡꯗꯨꯅ ꯍꯦꯛꯇ ꯆꯪꯂꯒꯦ ꯁꯣꯝꯗꯅ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯃꯅꯤ ꯂꯩꯔꯝꯗꯕꯗꯨꯗ ꯉꯥꯟꯕꯤꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯅꯤꯗꯨꯕꯨ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯅꯪꯉꯣꯟꯗꯒ ꯍꯥꯏꯔꯝꯗ꯭ꯔꯣ ꯊꯣꯏꯅꯨ ꯈꯪꯗꯕ ꯁꯥꯖꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ ꯈꯪꯗꯤꯌꯦ ꯏꯃꯥ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯀꯥꯏꯗꯕꯨ ꯆꯠꯂꯤꯅꯣꯅꯦꯍꯦ ꯍꯟꯕꯨ ꯍꯜꯂꯛꯇ꯭ꯔꯗꯤ ꯐꯩꯅꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯅꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯃꯥ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯋꯥꯅ ꯂꯩꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥ ꯁꯣꯝꯗ ꯃꯅꯤꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯤꯇ꯭ꯔꯪꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯌꯧꯔꯕꯗ ꯃꯅꯤꯅ ꯁꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯣꯝ ꯆꯠꯁꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯆꯦꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯅꯤꯕꯨ ꯍꯥꯟꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯅꯤ ꯅꯪ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯃꯅꯤꯅ ꯎꯆꯦꯛꯇꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯣ ꯁꯤꯒꯤ ꯎꯆꯦꯛꯁꯤ ꯑꯣꯏꯔꯝ ꯇꯥꯏ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯎꯆꯦꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯅꯤ ꯀꯩ ꯈꯜꯂꯤꯅꯣ ꯅꯪꯕꯣ ꯂꯥꯛꯑꯣꯅꯦꯍꯦ ꯈꯥ ꯄꯥꯡꯅ ꯆꯠꯂꯁꯤꯅꯦ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯅꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯝꯃꯤ ꯎꯆꯦꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯅꯤ ꯅꯪꯗꯤ ꯍꯥꯏꯕ ꯌꯥꯝ ꯂꯧꯗꯦꯅ ꯑꯩꯅ ꯈꯥ ꯄꯥꯡꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯅꯪꯅ ꯋꯥꯡ ꯄꯥꯡꯅ ꯆꯠꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯀꯗꯥꯏꯗ ꯀꯔꯣꯝꯗ ꯆꯠꯀꯅꯤꯗꯣ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ ꯀꯩꯗꯧꯕꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯧꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯅꯤꯅ ꯑꯋꯥꯡ ꯄꯥꯡꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯅꯤꯒꯤ ꯃꯃꯥꯡ ꯑꯗꯨꯃꯛꯇꯗ ꯃꯩ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯆꯥꯛꯇꯨꯅ ꯂꯝꯕꯤ ꯆꯠꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯣꯏꯅ ꯊꯤꯡꯈꯤꯔꯝꯃꯤ ꯃꯅꯤ ꯆꯠꯐꯝ ꯈꯪꯗꯅ ꯂꯦꯞꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ
ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯅꯤ, ꯅꯪꯅꯦ ꯃꯩ ꯑꯁꯦ ꯂꯥꯗꯅ ꯆꯠꯂꯨꯅꯨꯀꯣ, ꯂꯣꯏꯅ ꯆꯥꯛꯇꯅ ꯁꯤꯅꯤ, ꯑꯗꯨꯅꯅꯦ ꯅꯪ ꯍꯟꯈ꯭ꯔꯣ꯫ ꯃꯅꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯩ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯆꯥꯛꯂꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯦ, ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯣꯏꯅꯦ, ꯁꯥꯁꯨ ꯁꯥꯗꯦꯅꯦ, ꯑꯩꯅ ꯀꯤꯗꯅ ꯎꯆꯦꯛꯁꯤꯅ ꯍꯥꯏꯕ ꯏꯜꯂꯝꯃꯗꯤꯅꯦ ꯑꯩ ꯇꯣꯛꯑꯝꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯩꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯑꯃꯨꯛ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡꯖꯥꯎ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯎꯆꯦꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯇꯤꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯖꯧꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯅꯪꯖꯅꯤꯀꯣ꯫ ꯑꯣꯏ ꯊꯪꯕ ꯊꯣꯡ ꯑꯁꯤ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯉꯨ, ꯌꯦꯠ ꯊꯪꯕ ꯑꯁꯤꯗꯤꯅꯦ ꯆꯪꯂꯨꯅꯨꯀꯣ꯫ ꯃꯅꯤꯅ ꯎꯆꯦꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯑꯩ ꯏꯁꯥꯅ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯪꯉꯦꯅ, ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯅ ꯌꯦꯠ ꯊꯪꯕ ꯊꯣꯡꯗꯨꯗ ꯑꯣꯏꯅ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯎꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯨꯔꯇꯤꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯁꯥꯎꯗꯨꯅ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯣ, ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕ ꯄꯨꯈ꯭ꯔꯤꯗꯣ ꯑꯁꯤꯗ ꯂꯩꯔꯦꯗꯅ, ꯑꯁꯥꯎꯕꯤ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤꯗꯨꯁꯨ ꯑꯁꯤꯗ ꯂꯩꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯆꯦꯛꯇꯨ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯁꯤ ꯐꯥꯎꯗꯤ ꯅꯪꯅ ꯉꯝꯗꯅ ꯌꯧꯔꯦꯗꯅ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯁꯥꯎꯕ ꯅꯨꯄꯤꯒꯤꯅꯦ ꯃꯨꯔꯇꯤꯁꯦ ꯅꯣꯛꯍꯜꯂꯒ ꯏꯁꯤꯡꯁꯦ ꯄꯨꯔꯒ ꯆꯠꯄ ꯉꯝꯕ꯭ꯔꯥꯗꯣ ꯌꯦꯡ ꯇꯥꯔꯦꯗꯅ꯫ ꯍꯣ ꯎꯆꯦꯛ, ꯅꯪ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯋꯥꯕꯤꯔꯨꯅꯨ, ꯇꯥꯏꯕꯪ ꯃꯄꯨꯅꯅꯦ ꯆꯥꯟꯕꯤꯔꯗꯤꯅꯦ ꯑꯗꯨꯁꯨ ꯉꯝꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯗꯤ ꯁꯤꯒꯤ ꯃꯨꯔꯇꯤꯁꯦ ꯀꯃꯥꯏꯅ ꯍꯣꯅꯤ ꯇꯧꯔꯤꯁꯤꯅꯦ? ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯍꯟꯁꯤꯡꯅ ꯂꯤꯕꯤꯕ ꯋꯥꯔꯤ ꯑꯃꯍꯦꯛꯇ ꯂꯤꯔꯒ ꯅꯣꯛꯄ꯭ꯔꯥ ꯌꯦꯡꯉꯛꯀꯦ꯫ ꯀꯅꯥ ꯈꯪꯅꯤ ꯃꯥꯁꯨ ꯋꯥꯔꯤ ꯇꯥꯔꯒ ꯅꯣꯛꯂꯛꯄꯁꯨ, ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯁꯪꯂꯤꯕꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ, ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯀꯣ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯅꯪꯅ ꯅꯣꯛꯅꯤꯡꯂꯕꯗꯤꯅꯦ ꯅꯣꯛꯄꯗꯣ ꯐꯥꯖꯤꯟꯗꯅꯅꯦ ꯄꯦꯟꯅ ꯑꯗꯨꯝ ꯅꯣꯛꯎꯀꯣ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ, ꯅꯪ ꯇꯥꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯤꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯃꯤ꯫ ꯊꯥꯏꯅ ꯈꯨꯡꯒꯪ ꯑꯃꯗ ꯕꯣꯌꯥꯏ ꯀꯧꯕ ꯁꯦꯜ ꯄꯥꯏꯕ, ꯂꯧꯅꯝ ꯅꯝꯊꯥꯛ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯣꯌꯥꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯁꯦꯜ ꯄꯤꯁꯤꯟꯗꯨꯅ ꯄꯨꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯡꯉꯝꯗꯥꯏ ꯃꯇꯝꯗꯅ ꯃꯥꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨꯗꯤ ꯑꯗꯥꯅꯤ, ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯑꯩꯅ ꯄꯤꯈꯤꯕꯗꯨ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯝꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯌꯥꯝꯅ ꯁꯤꯡꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯗ꯭ꯔꯒꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯧꯐꯝ ꯑꯗꯨ ꯃꯥꯅ ꯑꯣꯏꯁꯤꯜꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯅꯝꯊꯥꯛꯇꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜ ꯄꯨꯐꯝ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕ ꯀꯧꯕ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯕꯣꯌꯥꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯥꯟꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯂꯥꯛꯄꯗ ꯕꯣꯌꯥꯏꯅ ꯂꯥꯏꯔꯕ ꯑꯍꯜ ꯑꯃꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯕꯣꯌꯥꯏꯅ, ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯁꯤ ꯈꯛꯇ ꯅꯠꯇꯦꯅꯦꯍꯦ, ꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯁꯨꯔꯕꯅꯤꯅꯦꯍꯦ꯫ ꯑꯦ, ꯁꯨꯗ꯭ꯔꯤ, ꯋꯥꯠꯂꯤ ꯍꯥꯞꯄꯀꯣ꯫ ꯁꯨꯔꯕꯅꯤꯗ ꯏꯕꯨꯡꯉꯣ꯫ ꯀꯩꯅꯣꯅꯦ ꯈꯨꯔꯥ, ꯑꯩꯗꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡ ꯄꯥꯡꯖꯅꯤꯗꯅ ꯁꯦꯜꯗꯣ ꯄꯨꯍꯟꯕꯅꯤ, ꯈꯨꯔꯥꯅ ꯁꯦꯜꯗꯣ ꯋꯥꯅ ꯁꯤꯡꯂꯗꯤ ꯑꯩꯗꯤ ꯃꯊꯪ ꯄꯨꯍꯟꯖꯔꯣꯏꯀꯣ꯫ ꯍꯣ ꯏꯕꯨꯡꯉꯣ, ꯍꯥꯞꯂꯒꯦ꯫ ꯕꯣꯌꯥꯏꯅ ꯑꯍꯜ ꯑꯗꯨꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜꯗꯨ ꯍꯦꯟꯅ ꯁꯤꯡꯍꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯕꯣꯌꯥꯏꯒꯤ ꯅꯝꯊꯥꯛꯇꯨ ꯈꯪꯂꯕꯁꯨ ꯃꯊꯪ ꯁꯦꯜ ꯗꯔꯀꯥꯔ ꯂꯩꯔꯕ ꯀꯥꯟꯗ ꯄꯨꯐꯝ ꯂꯩꯔꯣꯏ ꯈꯟꯕꯗꯒꯤ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯕ, ꯂꯧꯁꯤꯟꯕꯁꯤꯡꯗꯨ ꯇꯣꯝꯕꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯧꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯂꯥꯞꯅ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯕꯣꯌꯥꯏ ꯍꯥꯏꯕ ꯀꯗꯔ ꯃꯄꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯣ, ꯃꯤꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯅꯤ꯫ ꯇꯣꯝꯕꯅ, ꯑꯗꯨ ꯏꯇꯥꯎ, ꯑꯁꯤꯕꯨ ꯅꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯄꯔꯥ ꯑꯃ ꯇꯝꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯁꯨꯝ ꯉꯝꯍꯜꯂꯤꯁꯤꯕꯣ?
ꯈꯨꯡꯒꯪꯁꯤꯗꯅꯦ ꯃꯥ ꯉꯥꯡꯅꯕ ꯉꯝꯕ ꯀꯅꯥ ꯂꯩꯇꯦ ꯏꯇꯥꯎ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯊꯧꯔꯤ ꯑꯃꯒ ꯍꯥꯃꯦꯡ ꯑꯃꯒ ꯄꯨꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯇꯣꯝꯕꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯧꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯌꯥꯏꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯍꯥꯃꯦꯡꯗꯨ ꯊꯧꯔꯤ ꯀꯤꯔꯒ ꯒꯨꯍꯥ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯕꯣꯌꯥꯏꯁꯨ ꯒꯨꯍꯥ ꯃꯅꯥꯛꯇ ꯃꯤ ꯂꯩꯕ ꯎꯕꯗꯨꯗ ꯏꯁꯤꯡ ꯊꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯣꯌꯥꯏꯅ "ꯏꯇꯥꯎ ꯏꯁꯤꯡ ꯈꯔ ꯊꯛꯆꯒꯦ ꯌꯥꯒꯗ꯭ꯔꯥ?" ꯕꯣꯌꯥꯏꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯑꯦ ꯁꯤꯗꯕꯨ ꯀꯥꯏꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯣꯏꯅꯣꯗ? ꯏꯇꯥꯎꯅ ꯄꯥꯏꯔꯤꯕ ꯊꯧꯔꯤꯗꯨꯕꯨ ꯒꯨꯍꯥꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯠꯅꯕ ꯅꯠꯇ꯭ꯔꯣ? ꯀꯥꯏꯗ ꯏꯁꯤꯡꯅꯣꯗ, ꯁꯤꯗꯤ ꯍꯥꯃꯦꯡ ꯆꯤꯡꯈꯠꯅꯕ ꯊꯧꯔꯤꯅꯤ, ꯍꯥꯃꯦꯡꯒꯤ ꯒꯨꯍꯥꯅꯤꯅ ꯁꯤꯗꯤ." ꯕꯣꯌꯥꯏ ꯉꯛꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯍꯥꯃꯦꯡꯒꯤ ꯒꯨꯍꯥꯁꯨ ꯂꯩꯕ꯭ꯔꯅꯦ? ꯑꯦ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯉꯛꯄꯤꯔꯤꯗꯨꯕꯣ? ꯑꯩꯅ ꯇꯧꯔꯤꯁꯦ ꯎꯕꯤꯗ꯭ꯔꯕꯣ? ꯍꯥꯃꯦꯡ ꯆꯤꯡꯈꯠꯂꯤꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯅ ꯊꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯒꯨꯍꯥꯗꯒꯤ ꯍꯥꯃꯦꯡꯗꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ "ꯑꯦ ꯁꯤꯕꯨ ꯑꯁꯦꯡꯕꯩ ꯒꯨꯍꯥꯁꯤꯗꯒꯤ ꯆꯤꯡꯈꯠꯂꯛꯏꯔꯣ? ꯑꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯏꯇꯥꯎꯒꯤ ꯃꯥꯡꯗ ꯆꯤꯡꯈꯠꯂꯤꯗꯨꯕꯨ ꯑꯁꯦꯡꯕꯩꯔ ꯍꯪꯂꯤꯁꯤꯕꯣ? ꯅꯣꯡꯇꯛꯇ ꯊꯥꯗꯔꯛꯀꯗ꯭ꯔꯣ ꯁꯤꯕꯣ?" ꯕꯣꯌꯥꯏꯗꯤ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯁꯤꯁꯦ ꯍꯥꯃꯦꯡꯒꯤ ꯒꯨꯍꯥꯅꯦꯁꯦ ꯈꯪꯗ꯭ꯔꯣ? ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯥꯃꯦꯡꯁꯦ ꯄꯥꯝꯂꯤꯈꯩꯅꯦ ꯒꯨꯍꯥꯁꯤꯗꯒꯤ ꯆꯤꯡꯈꯠꯂꯤꯅꯤꯅꯦ." "ꯑꯣ ꯑꯗꯨꯗꯤ ꯒꯨꯍꯥꯁꯤꯗ ꯍꯥꯃꯦꯡ ꯌꯥꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ?" "ꯅꯠꯇꯦꯗ, ꯑꯩꯅ ꯍꯥꯃꯦꯡꯁꯦ ꯆꯤꯡꯈꯠꯀꯦꯅ ꯍꯥꯏꯔꯗꯤꯅꯦ ꯅꯨꯡꯗꯥꯡꯁꯤꯗꯅꯦ ꯍꯥꯃꯦꯡꯒꯤ ꯃꯆꯤ ꯈꯔꯅꯦ ꯊꯥꯗꯔꯒ ꯊꯝꯗꯣꯔꯤꯕ, ꯑꯗꯨꯒꯅꯦ ꯅꯣꯡꯉꯥꯜꯂꯒꯅꯦ ꯍꯥꯃꯦꯡ ꯑꯣꯏꯅ ꯆꯤꯡꯈꯠꯂꯛꯇꯣꯏꯅꯦ." ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ "ꯏꯁ ꯃꯤꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯦꯜ ꯂꯧꯕꯕꯨꯗꯤ ꯁꯤꯒꯤ ꯍꯥꯃꯦꯡꯁꯤꯡꯁꯤ ꯌꯣꯜꯂꯒ ꯐꯪꯕ ꯁꯦꯜꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯅꯤꯁꯦ꯫ ꯃꯁꯤꯒꯤ ꯒꯨꯍꯥꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯅꯤ, ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯕꯣꯌꯥꯏꯅ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯇꯥꯎ ꯒꯨꯍꯥꯁꯦ ꯑꯩ ꯂꯩꯖꯔꯒꯦ, ꯁꯦ ꯁꯦꯜꯁꯦ ꯂꯧꯔꯣ." ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯇꯣꯝꯕꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯕꯣꯌꯥꯏꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯦ ꯏꯇꯥꯎ ꯅꯪꯒꯤ ꯁꯦꯜ ꯁꯤ ꯈꯛꯇꯁꯤꯒ ꯑꯩꯒꯤ ꯑꯁꯨꯛ ꯑꯃ ꯂꯩꯕ ꯒꯨꯍꯥꯁꯤꯒ ꯑꯣꯟꯅꯕ? ꯃꯗꯨ ꯌꯥꯔꯣꯏꯗ." ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯕꯣꯌꯥꯏꯅ ꯁꯦꯜ ꯈꯔ ꯑꯃꯨꯛ ꯍꯥꯞꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯇꯣꯝꯕꯅ ꯌꯥꯔꯝꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯣꯌꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ ꯐꯔꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯁꯤꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯒꯤ ꯁꯦꯜ ꯈꯧꯖꯥꯎꯁꯦ ꯄꯨꯟꯅ ꯂꯧꯔꯣ, ꯑꯗꯨꯒꯅꯦ ꯒꯨꯍꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯀꯣ." ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯁꯦꯜ ꯈꯧꯖꯥꯎ ꯑꯗꯨ ꯇꯣꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯁꯦꯜ ꯈꯧꯖꯥꯎꯗꯨ ꯂꯧꯁꯤꯜꯂꯒ ꯒꯨꯍꯥꯗꯨ ꯌꯥꯝ ꯄꯤꯅꯤꯡꯗꯅ ꯄꯤꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯏꯇꯥꯎꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯇꯥꯎꯅ ꯍꯥꯏꯃꯟꯕꯗꯨꯗꯅꯦ ꯄꯤꯔꯕꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯅ ꯄꯩꯁꯥ ꯈꯧꯖꯥꯎꯗꯨ ꯄꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ "ꯑꯗꯣ ꯏꯇꯥꯎ ꯃꯤꯡꯗꯨꯗꯤ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ?" "ꯑꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯛꯇꯥꯊꯤ ꯀꯧꯏ, ꯑꯩ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯂꯒ ꯇꯣꯝꯕ ꯁꯦꯜ ꯈꯧꯖꯥꯎꯗꯨ ꯄꯨꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯁꯦꯜ ꯈꯧꯖꯥꯎꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣꯅ." ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯉꯛꯅ "ꯑꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯁꯤ ꯀꯗꯔ ꯃꯄꯤꯁꯤꯗꯒꯤ ꯁꯦꯜ ꯈꯧꯖꯥꯎꯗꯨ ꯂꯧꯔꯛꯏꯕ?" ꯇꯣꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ "ꯒꯨꯍꯥꯗꯨꯗ ꯍꯥꯃꯦꯡ ꯃꯆꯤꯗꯣ ꯊꯥꯗꯔꯒ ꯍꯥꯃꯦꯡ ꯐꯪꯗ꯭ꯔꯀꯥꯟꯗ ꯃꯥꯅ ꯇꯧꯗꯧ ꯃꯑꯣꯡꯗꯣ ꯌꯦꯡꯕꯕꯨ ꯐꯅꯕ ꯅꯨꯡꯉꯥꯏꯅꯤꯅꯦ." "ꯅꯨꯡꯉꯥꯏꯅꯤ, ꯃꯥꯅ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯅ ꯂꯧꯕ ꯁꯦꯟ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯃꯁꯥꯒꯤ ꯂꯥꯡꯗ ꯊꯨꯖꯔꯦꯗꯅ." ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯏ꯫ ꯁꯣꯝꯗꯅ ꯕꯣꯌꯥꯏ ꯒꯨꯍꯥꯗꯨꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯃ ꯆꯤꯡꯈꯠꯂꯒ ꯌꯣꯟꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯕꯣꯌꯥꯏꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯍꯥꯃꯦꯡ ꯑꯁꯦꯝꯕ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ "ꯅꯣꯏꯒꯤ ꯍꯥꯃꯦꯡ ꯃꯆꯤꯒ ꯂꯩꯕ꯭ꯔꯣ? ꯑꯔꯩꯕ ꯃꯆꯤ ꯃꯈꯩꯅꯦ ꯄꯨꯊꯣꯔꯛꯑꯣ ꯂꯩꯒꯦ."
नुपादुना असुमना खुमलई मसा लेगिदि हाइददना मचीदुबु कइदौनगे हाइनो नंना खांगपोदे अइना हाइसिनि पुथोरौने हो से असुमना बोयाइना हमिंग मची खरा लैरगा मयुमदा लाक्लमी अदगा नुमिदांग ओइरकपदा ngaidna lerami numidang oiraklaba kanda boyai guhadu ki manakta laktuna haming machi khara adu guhadu da thadarami aduga mayumda halakle boyai do hayengdi haming mayam ma chingkatuna yolaga sil myam ma phanglani khanbada yamna haraurami mahak numidang do tumda ba yadam makhai nongan ba ngaidna lerami nongai lakpada sagol tongduna thori ma pairaga guhadu ki manaktamna laklami ado guhadu da inglami mahana guhadu yengbada hameng amata uramde hameng singdubu ising daga luptanaga lekhrajalane amtabu dene asi khaladuna boyaina mana purak pathari de tawduna guhadu ki manungda kumthaduna yenglami adubu hameng machi khara natana hameng de leba uramde tawriba matawdu da boyai yamna sauninglammi mahana guha manung adudagi kakalaktuna mangonda namthak trawni mi thiruge haiduna thangnaba khungang aduda sagol tongna laklami asumna lakna mahakna asumna khalami madugi sakta thiyaiba nupado aingodagi namthak tawraga selga laukidana khangani bama asumna boyaina sagol tongduna sum lakpada naha kharan chattuna lerami naha singa tuda boyaina asumna hanglami sakta thiyogi yumsibu garomdano naha singa duki maraktagi amana sumna kumlai na hoje harido ekhoidara nangi da music jira kaino airi sakta thiyogi yum hangjabane kai ka ge sibo amukasu haini masi mi yang musitene phujan si masi akhoi bu sakta thi kaina ga haredana asumna naha singa duna boyai bu thina purami aduga naha sing chatkre asumna manina phana koina wari lirabagi tungda nungi murti edu noktuna asengma nupi amagi sakta molaklami aduga manida asumna hairami mania adugi matungdadi boyai do kamai tawkhruke mani harauna wari makha amuk tarai adugi matungdagi ne boyai do yamna wana magi sagol tudane magi kungang tamna sagol thawragane hala ame mana halakpagi lambidane tombado thengnarami aduga boyana tombadane mangonda karigi nan thaktoribano haina yamna sauna nganglami tanja aduda tombana sumna khumlai aina nangonda nam tham khak tawbadi nang kyam nungai trinengo aduga nangna nahan kai nan thaktoriba mi singdo moje nungai namgadro tombagi wahai duda boyai gyan daraklami mahakna tawkiba singa du khanbada ningamdaba suphawrami numitudagi boyai mingonda namthak tawduna selsu lawkhije apapa mi oikhre asumna manina waridu loiba phawba lirami waridu liba loirabada murtiduna manida asumna hairei mania nangi wari siam nungai para amasu tambi adunane nang isingse puraga chatpa yarani asumna manina patra macam da pukri adudagi ising khara soktuna puraklami aduga surungadagi manungda changlami surung aduda aladuna haiba mahijadu gilarimbi adugi murti du leirami madu upada manina para parap sangsinduna murti adu chamba hurami murti adu chamba loirabada lairimbi thoraktuna manida sumhairi mani haujiktine nange pambado kayu nizaro manina lairimbi adugi wadu tabada khoiramduna asumna hairami ima lairimbi aigi imagi laithungdo phahanbiyu aduga saptasu kokhanbiyu lairimbi-duna manigi makokta lanthabiduna asumna hairei nangi apambadumak thongboizaro adugane ningthemkhuda leiba nakhogi yumdusu amuk lehelabani nangni sidagi hankhraga namaga nachigada puduna ningthemkhulda nungaina leiroko somta nanganbi khanghaudana magi laithung mayamdu khodak aduda phakirami madu patanganbi ngaklami aduga yamna saharawrami thoinusu mamana phabadu ubada yamna harauzai thoinudi mamagi laithung adu phaba ubada manina ahaladuna haibai sing adu lauduna surungda leiba lairimbi murti du chamthoklamlani haiba khanglami
ꯑꯗꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯅꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯤꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯍꯜꯂꯛꯇ꯭ꯔꯗꯤ ꯐꯅꯤ ꯈꯜꯂꯒ." ꯃꯅꯤ ꯃꯥꯒꯤ ꯂꯥꯏꯊꯨꯡ ꯐꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯊꯤꯅ ꯉꯥꯡꯖꯩꯔꯅꯨ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥꯒꯤ ꯁꯥꯞꯇꯣ ꯑꯩꯅ ꯂꯣꯏꯅ ꯀꯣꯛꯍꯟꯈ꯭ꯔꯕꯅꯤ." ꯃꯗꯨ ꯇꯥꯕꯗ ꯉꯥꯟꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯀꯔꯝꯅꯅꯣ ꯍꯥꯏꯅꯁꯨ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯅꯤ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯅꯣꯡꯃꯇ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯐꯪꯖꯔꯛꯇ꯭ꯔꯕ ꯉꯥꯟꯕꯤ ꯃꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯟꯕꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯅꯤꯡꯊꯦꯝꯈꯨꯜꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫